ngasisu wari ama puduna laksari ngasigi wari sin meyam top topa mahaw amaga loinana tasengna thokiba wari ama khakni wari asigi maming sina nungjugi ahingdo tasengna thokiba wari ama khakni wari asi isamakta thokiba asengba thaudu amagi wari ni matamada nungju tha matamni adugo numit adu yaudringai mamangda haibadi hapta amamuk watlinge matamda nongyam kana sukhi aduna laira khongban lukpan punamak ising imai sole aduga haiba numit asisu nongyam kana sukhi matamaduda mapamaduda lairiba mipum kudimak magi leijaba in puthokuna labukta in singba ami matamaduda aikoi masu in singba satki ainadi imabu in singba satkinu nongsu yamna kana subanina नारक वानबन इमा हाइन हाइखिबनि अदुबो अखोय इमाना कशु तौरोइदा मींगा याम फने हाय अदुना सलुगे कुइरक्लोय हाइदुना फमुंग दि हिपतुना लैरिबा अखोय पाब धाइरम अदुगा अखोय मादो इन सिंग सखरे अदुगा माना थोंगाल योरकप मतम दुवाइदा हाइफेट लेबलगा असुमना एंगोन धाइरम थोइबा होरेन इमाना करिगुंबा खरा थेंलकप तारगदि नंग लाउको matam adu aina hoi ima hana khumki asumna ima do lekai gi ine idom sakharaga mkhoi satni nakhre aisu itai mohoida sak hapu haigada budo tan madagi numidang gi sak to aina thongle asumna sak loiraba phawba ima de halaktri matam adu da ekhoi pabana asum hairaki thoiba nang bunama do asai phau nung gi yunglusune nong si su onthokna kanna sukre tawrise nong khara patharaga yungsu ko hairaki aisu paban hairi pu wafam ado hoi haiduna sakhak to aina thidolaga akhoi paba hana pizare adugi matung nong su khara pathaba horakle madugi tanja aduda akhoi lekai gi iteima nawbina aibu korklami matam aduda aisu mapan tholaga asum hanglami itaima kari taure numidang sida aigi wahang adugi pakhum oina itaima nawbina asum hairaki thoiba noigi imado ngayang phawrabani aduna nangdo labuk sak pura kumla o hai hobani adu haigi lakpani ne aisu itaima gi wadu taraga hoi itaima adu imado nongso lodobro asi haina amo hanglami matamaduda itai manawbina nong budi salhodabani satin yawbanina ado khara budi inglambasu yaye aduna phi athaba ama kokhe paisinko asumna hairamlaga itai manawbido amuk sakre adugi matung aisu imagi sakto phajana semlaga pabada asumna hairami baba ai labukta satlukige imado ngayamna phawwe aduna aibu sak puraga lao haiduna itai manawbida pausila in aduna ai chatlukige imagi saksu pure aigi wadu tabada pabana yumda kokkaraki haidine masigi nupise asumna pabado imungda lehore aduga aina thongdo haifet ngaksinduna thamlamlaga phone gi flash light edo kaplaga labukta salami aina adumna labuktuda itomda sum lakpaduda aikhoi lekai gi kaka muhindro do amuk thengani matamaduda aina kaka labukta saluiro asi haina hanglami matamaduda kaka muhindro na asumna khumrai haima thoiba nang mungawra bro labukta gi hala inine tu urabra nga myamse asumna mana makhut pairiba nga myam thuraba langado paiduna thangatlaga engon ulakhi aisu nga adu ubuda asum hairami kaka nga siam yam he ado ai imana ngaidun leramlani adun ai chatlage ko asumna hairamlaga ai labukta amuk kumba hore asumna aina khongkap mari manga guma thangba horakpada kaka muhindro do jam makhong adom sangki matamaduda aina khanki kainuni kaka muhindro sibu
ꯀꯩꯝꯇꯒ ꯀꯤꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯖꯥꯝ ꯃꯈꯣꯡꯁꯤ ꯐꯥꯎꯔꯒ ꯃꯌꯨꯝꯗ ꯆꯪꯉꯤꯁꯤꯕꯨ ꯑꯩꯅ ꯐꯥꯎꯔꯛꯄꯁꯤ ꯐꯥꯎꯕ ꯌꯥꯝ ꯀꯤꯅ ꯐꯥꯎꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨ ꯈꯜꯂꯒ ꯁꯨꯝ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯏꯃꯥ ꯆꯥꯛꯁꯤ ꯆꯥꯔꯔꯣꯏꯒꯦ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯁꯤꯗ ꯊꯅꯝꯂꯣ ꯑꯗꯨꯒ ꯉꯥꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯀꯥꯔꯣ ꯏꯃꯥꯗꯤ ꯑꯍꯤꯡ ꯂꯩꯍꯧꯔꯒꯦ ꯂꯧꯕꯨꯛꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣ ꯄꯨꯟꯅ ꯑꯗꯨꯝ ꯀꯥꯃꯤꯟꯅꯔꯁꯦ ꯑꯩ ꯉꯥꯏꯍꯥꯛꯁꯨ ꯉꯥꯏꯔꯒꯦ ꯑꯁꯨꯝꯅ ꯏꯃꯥꯅ ꯏꯟ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯁꯨ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯥꯔꯣꯅꯦꯍꯦ ꯉꯥꯁꯨ ꯌꯥꯝ ꯂꯛꯏ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯧꯕꯨꯛꯇꯨꯗ ꯂꯩꯔꯤꯕꯗꯣ ꯏꯃꯥ ꯃꯇꯣꯝꯇ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯅ ꯏꯃꯥꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯀꯣꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯀꯥꯔꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯅꯪꯕꯨ ꯅꯇꯣꯝꯗ ꯀꯤꯕ꯭ꯔꯅꯦ ꯑꯩꯅ ꯑꯃꯨꯛ ꯀꯤꯗꯦꯗ ꯏꯃꯥ ꯑꯗꯣ ꯏꯃꯥꯁꯨ ꯀꯨꯏꯅ ꯂꯩꯔꯛꯂꯅꯨ ꯑꯃꯨꯛ ꯅꯔꯛꯇꯅ ꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯔꯗꯤ ꯇꯟꯕ ꯐꯥꯎꯈꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯄꯨꯡꯁꯨ ꯀꯌꯥ ꯊꯦꯡꯕ ꯑꯣꯏꯗꯕꯅ ꯃꯤꯁꯨ ꯈꯔ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯥꯕꯨꯛ ꯑꯣꯏꯔꯛꯂꯕꯅꯤꯅ ꯀꯅꯥꯁꯨ ꯆꯠꯄ ꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯥꯝ ꯇꯟꯅ ꯌꯨꯝꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯣ ꯊꯥꯟꯗꯨꯅ ꯀꯥꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯥꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯀꯀꯥ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯐꯥꯎꯔꯒ ꯆꯪꯈꯤꯕꯗꯨꯁꯨ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯩꯔꯛꯂꯕ ꯌꯥꯏꯑꯣꯏꯔꯕ ꯖꯥꯝ ꯄꯥꯝꯕꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯅꯗꯒꯤꯁꯨ ꯍꯧꯅ ꯍꯥꯏꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯌꯨꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯆꯥꯗꯅ ꯀꯅꯥꯁꯨ ꯆꯪꯅꯗꯦ ꯍꯥꯏꯕꯗꯤ ꯖꯥꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯈꯨꯗꯤꯟꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯔꯤꯡ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯏꯀꯣꯛ ꯀꯣꯛꯅ ꯎꯔꯦ ꯑꯗꯨꯕꯨ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝꯗꯗꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯇꯨꯅ ꯍꯦꯛꯇ ꯃꯄꯥꯟ ꯁꯥꯔꯛꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯜꯂꯤ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯐꯥꯎꯔꯒ ꯆꯠꯇꯣꯏꯅꯤ ꯑꯁꯤ ꯈꯟꯕꯗ ꯌꯥꯝ ꯇꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯟꯒꯗꯕꯁꯨ ꯂꯝꯕꯤ ꯑꯗꯣ ꯐꯔꯛ ꯏꯇꯥ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯥꯝ ꯀꯤꯅ ꯆꯤꯟꯗꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯗꯨꯅ ꯑꯁꯨꯝ ꯀꯥꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯀꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯅꯣ ꯑꯩꯅ ꯖꯥꯝ ꯃꯈꯣꯡꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯥꯝ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯑꯩꯁꯨ ꯈꯔ ꯀꯤꯕꯒ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯄꯨꯝꯕ ꯂꯥꯛꯁꯤꯜꯂꯒ ꯉꯥ ꯍꯥꯞꯂꯤꯕ ꯀꯣꯟ ꯑꯗꯣ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤꯁꯦ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯖꯥꯝ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯂꯟꯊꯣꯛꯂꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯤꯗꯧꯅ ꯇꯧꯈꯤꯕ ꯑꯗꯣ ꯈꯔ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯗꯕ ꯈꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯍꯪꯂꯝꯃꯤ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯨꯁꯨꯛ ꯃꯨꯕꯗꯣ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗꯨꯗ ꯁꯤꯔꯤ ꯁꯤꯔꯤ ꯋꯥꯡꯈꯠꯂꯛꯈꯤꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯣ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯇꯥꯕ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯊꯣꯛꯂꯛꯈꯤꯗꯕꯅꯤꯁꯨ ꯍꯥꯏ ꯑꯗꯨꯝꯅ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯔꯤ ꯖꯤꯔꯤ ꯋꯥꯡꯈꯠꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ
ꯑꯩ ꯁꯨꯝ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯇꯥꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯐꯪꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯍꯜ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯊꯣꯡꯅꯤ, ꯌꯥꯝ ꯆꯦꯠꯅ ꯄꯥꯟꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯄꯥꯎꯔꯣꯟ ꯑꯗꯨꯁꯨ ꯑꯅꯤ ꯊꯣꯛꯅ ꯂꯣꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯗꯨꯛ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯏꯃꯥꯍꯜ ꯍꯣꯏꯒꯤ ꯂꯝꯌꯥꯏꯗꯨꯗ ꯑꯩꯁꯦ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯍꯜ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯑꯣꯏꯔꯝꯃꯦꯁꯨ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯍꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯗ ꯄꯥꯎ ꯄꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯐꯥꯎꯈꯤꯁꯨ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯦ ꯍꯥꯏ, "ꯀꯔꯤ ꯂꯩꯔꯦ ꯑꯊꯦꯡꯕꯁꯤꯗ? ꯅꯆꯤꯟ ꯅꯅꯥꯎ ꯂꯥꯛꯏꯕꯗꯤ?" ꯑꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯗ ꯏꯃꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨꯔꯕꯗꯤ ꯄꯥꯕꯗꯣ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯄꯥꯈꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ "ꯏꯃꯥꯍꯟꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ" ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯈꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯍꯜ ꯍꯣꯏꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯌꯧꯔꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯦ ꯍꯥꯏ, "ꯑꯦ ꯇꯣꯝꯆꯥ, ꯅꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ?" ꯑꯁꯨꯝꯅ ꯄꯥꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯦꯡꯂꯨꯕꯗ ꯉꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯅ, "ꯀꯔꯤꯅꯣ ꯅꯈꯣꯏꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ? ꯑꯩꯈꯣꯏ ꯊꯣꯏꯕꯁꯨ ꯃꯃꯥ ꯑꯣꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯄꯥꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯃꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯏ, "ꯈꯨꯔꯥ, ꯅꯣꯏꯒꯤ ꯊꯣꯏꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯌꯦ꯫ ꯈꯨꯔꯥ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨꯀꯣ." ꯑꯁꯨꯝꯅ ꯄꯥꯕꯕꯨ ꯏꯃꯨꯡꯅ ꯄꯨꯁꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯄꯥꯕꯅ ꯃꯣꯏꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯊꯥꯏ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯇꯥ ꯇꯣꯝꯆꯧ ꯍꯣꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯉꯁꯥꯏ ꯏꯃꯥꯍꯜꯒꯤ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯂꯋꯥꯏꯗ ꯊꯥꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯐꯝꯕꯗꯨꯗ ꯑꯩꯒꯤ ꯃꯤꯄꯥꯟ ꯃꯌꯥ ꯈꯔ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯏ ꯇꯥꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯃꯥꯗꯤ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯅꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯕ ꯑꯃꯒꯤ ꯃꯇꯧ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯥꯕꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯆꯩꯅꯥꯁꯤꯡꯗꯣ, ꯍꯥꯏꯕꯗꯤ ꯏꯃꯥꯍꯜ ꯍꯣꯏꯒꯤ ꯊꯣꯡꯗꯣ ꯐꯛꯀꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯔꯥꯏ ꯑꯃꯗꯤ ꯈꯨꯠꯀꯤ ꯈꯨꯅꯤꯡ ꯂꯣꯏꯅ ꯇꯠꯂꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯩꯁꯤꯟꯈꯤꯕꯒꯤꯁꯨ ꯄꯣꯝꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯆꯩꯅꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯒ ꯑꯩꯅ ꯄꯥꯕꯕꯨ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯑꯩꯇ ꯅꯠꯇꯅ ꯏꯃꯥꯍꯜ ꯑꯃꯗꯤ ꯇꯥ ꯇꯣꯝꯆꯧ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯕꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ, "ꯊꯣꯏꯕ" ꯑꯁꯤ ꯍꯥꯏꯅ꯫ ꯑꯩꯁꯨ ꯄꯥꯕꯅ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯗꯨꯗ ꯄꯨꯛꯅꯤꯡꯒꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ,
ꯄꯥꯕ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯄꯥꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯄꯥꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯊꯣꯏꯕ, ꯄꯥꯕꯗꯤ ꯅꯪꯁꯦ ꯏ ꯊꯣꯛꯂꯕ ꯈꯜꯂꯨꯔꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯑꯍꯤꯡꯁꯤꯃꯗꯤ ꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯊꯣꯏꯕ, ꯅꯪꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏꯕꯁꯤꯕꯣ? ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯇꯨꯡꯗꯗꯤꯅꯦ ꯅꯇꯣꯝꯗ ꯊꯦꯡꯅ ꯆꯠꯈꯤꯅꯨꯀꯣ, ꯑꯩꯈꯣꯏꯒꯤ ꯖꯥꯝ ꯍꯧꯕ ꯃꯐꯝ ꯑꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯥꯍꯜꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯍꯟꯕꯤꯔꯦ, ꯑꯗꯨꯒ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯏꯃꯥꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯐꯖꯅ ꯈꯨꯝꯒꯠꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯟꯐꯨꯡ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯧꯕꯨꯛꯇꯨꯗꯒꯤ ꯀꯥꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗꯣ ꯎꯕꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯏꯃꯥꯍꯜ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯍꯜꯅ, ꯊꯣꯏꯕ, ꯅꯃꯥ ꯂꯥꯛꯑꯦꯍꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯥꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯅ ꯏꯃꯥꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯂꯣꯏꯅꯅ ꯐꯥꯎꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯐꯖꯅ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕ, ꯍꯥꯏꯕꯗꯤ ꯃꯁꯦꯡ ꯃꯔꯥꯡꯒꯨꯝꯅ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯒꯨꯝ ꯃꯊꯟꯇ ꯇꯨ ꯆꯣꯡꯂꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗꯣ ꯂꯩꯕꯗꯨꯗ ꯏꯃꯥꯅ, ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ, ꯉꯔꯥꯡ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯏꯁꯥꯕꯨ? ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯏꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯁꯛ ꯑꯃꯈꯛ ꯃꯉꯛꯇꯣ ꯁꯠ ꯂꯩꯊꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯈꯔꯒ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯑꯃꯨꯛꯇꯪ ꯈꯪꯂꯥꯎ ꯂꯧꯔꯝꯂꯒ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯄꯤꯁꯨ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯕꯨ ꯐꯖꯅ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯛꯄꯗꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯌꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯟ ꯆꯤꯡꯕ ꯆꯠꯂꯔꯣꯏ ꯑꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯑꯃꯨꯛ ꯆꯨ ꯑꯃꯨꯛ ꯍꯥꯡ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯊꯕꯛ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯃꯥꯅ ꯑꯩꯕꯨ ꯗꯨꯀꯥꯟꯗ ꯆꯠꯂꯨꯁꯣ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯖꯥꯝ ꯃꯈꯣꯡꯗ ꯎꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯅ ꯑꯩꯅ ꯊꯣꯡꯒꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯪꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯕꯨ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯁꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯔꯛ ꯃꯔꯛꯇ ꯑꯈꯤ ꯑꯈꯪ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯇꯣꯝꯇ ꯈꯪꯕꯁꯨ ꯌꯥꯎꯏ꯫ ꯈꯣꯏꯔꯝꯕ ꯌꯥꯕ ꯂꯥꯏ ꯈꯣꯏꯔꯝꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯏꯁꯣꯔ ꯑꯗꯣ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯂꯣꯏꯅꯒꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯒꯁꯨ ꯄꯨꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯂꯩ, ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯣꯏꯔꯝꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯑꯩꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯇꯧ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯅ ꯏꯟ ꯆꯤꯡꯕ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗꯀꯣ ꯍꯥꯏꯅ
ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯕꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯤꯔꯤ꯫ ꯃꯗꯨ ꯁꯤꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯊꯣꯛꯄꯤꯔꯒ ꯊꯥꯕꯤꯔꯛꯂꯤꯕꯤꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫